Khongjom Police Station gi manung chanba Tiantha Haibungda ngasi nungthil yum ama maina tumna chakre maina chakpa aduda sel oina lupa lakh ama makhai sana mohor ani amasung phawbo tararom su yaukre hairi maina tumna chakraba yumbu adudi Tiantha Haibung mamang laikai digi Moirangthem sana chahi 38 apokpa laikhidraba M Kartit kawi hairi Police tagi fangba pau amagi matung ina thawdok asi ngasi nungthil pung 3 makhairom tabada thokibani Mai adu electric short circuit oramba yai mai adu chaklakpadagi ten fenda wairaba matung gas cylinder yaurakpadagi pokhairakibani imung aduda leiramba pochai amata lawba yadana chakhibaga loinana yum adugi chada 35 di tumna chakre hairi yumbu Moirangthem sanana phongdorakpada yum adugi miyoi sing law uba loina chatnaba maramna yumda mi amata laikhide Laikai miyoi singsu ayambana law suba chatnaba maramna imungda gas cylinder pokhairakaba matamda khangnarakpani ngarang san ani yonkibagi paisa mahaki loinabigi sana amadi mahakna migi yum saba yaubagi pirakpa khusumal marup kaklaga yum sanaba thamjaba su maina tumna chakpa aduda yaukre hairi tumna bachakre akogi 90 ga 99% loi tumna chakre paisa ju yaure sana ju yaure mungsi pura tumga ko electric short circuit oi towa kan na yengnari koi electric short circuit tegi gas ta lanthar ga gas to pokharakwa oh me atei ya bi lokhu jana matam ne ba adu karai de horpo oi ne khali mai ja electric short circuit tegi the gas pokharakwa male ko gas pokhai bi le lupa si kya muno khoi chak bada yauri sana lupa sana di sana ni oh lupa yang kai chabi bandal kaya yaw di jangwa chabi badan jangwa chabi jai je ai di saje ra tingtok ke ba ra khung de ba yum chane tham ka mahang tiom jai ba yum chane tham ba sara yum chane tham ba chane ba la ni yum chare lagi ai di hausi lo ye ke no de kara marup tak te kara bakcha ba marup ki pang ba paisa karaga lagi ai di suru no makra tham ja ba o imung je mi de lei ta ba tan jawi bu ko